Russia da magnitude 8.8 yong yuwa hakhra tungna mapham kya da sathira ba tsunami thokli Japan mi million ani sapagata mapham da laina ba khankhre ri Malem goina khwai di ki kanba Richter scale 8.8 yong yuwa ha ba ki thaudo ama ngasi yu Russia gi kamsat ka peninsula da thokra matungna northern Pacific region da leiba mapham kaya marum da tamthira ba tsunami thokli United States China Japan Indonesia Russia Alaska, Hawaii, amadi New Zealand, singba Pacific Ocean ki akoi bida laibak singda tsunami ki section na bakhan kriyari. Japan go ina samudra khongbal do khundaba mi million ani sapagata ba mafam da laina na bakhan kri. Tsunami ki web si meter ahum dagi manga phabu wang na lakpi ai haina section wo rules tamakri. Japan Meteorological Agency na phongdokhiba ki matung ina di Hokkaido gi khaw thangba samudra mapan leiba toka sida centimeter nipu foot 1.3 wang na samudra gi ithak ipom horaktuna mafam kya thamjingki Russia ra thokiba yoha gi thaudo odu gi epicenter oikiba khamsat ka peninsula da paksana ama ata thokpudi gi mafam madur leiba mioi punamakna khudong thiba thokroi da mafam da hongdonki adumaina ma misimina masum aso open yaw gi report letri serak sida Pacific Tsunami Warning Center ki report amana hai Russia da akan me yuwa hakiba dunu maram oiraga Hawaii da futtara wang samudra gi ithak ipom horaktuna island adu gi mapong kaya marum ama ata thuan bi yabi gi phium da leire hausu phawi yo ena Hawaii da thokiba tsunami gi thaudo ayamba foot mari digi hena wang ithak ipom hokitri handaki matang asita di futtara wang ithak ipom horak bi yabi gi phibam leibana island adu gi mapam ayamba ama ata thogala bi ya hena singnari Richter scale 8.8 ki sang akan ba yoha gi thaudo ama Russia gi Petropavlovska thokraba matungna Pacific Ocean manang na leiba mafam ayamba da tsunami tholakpari ama ata thuan khibani haire ni su paus da makhatari border the section na mitop sanglak pa yengsin na bukat khri Manipur illegal immigrants sing sanglak pa thingna ba border the security gi section thorang lokat pina ba masum mitop sanglak pa thingna ba khona biu haina Song Youth and Student Organization Sanapati District ki Superintendent of Police da ayiba sirol pisin no wakat khri lob asina pisin ki bas sirol adu gi matung in Assam na hauzik mitop khandok pagi tharang lokhlak pa maram na Manipur illegal immigrant ka sangsilak ya bi oithok pale maram aduna mau gate amadi tadu binas singba border area singda ehenma security gi section tharang lokhat pa galoina na mitop sanglak pa thingna ba khona phamthi illegal immigrants singna khuzama phauraga okro ikro gromda lona sangsilak pi yaba maramna state asida sanglak pa mi puna mak ningthina verify tawba mathau tari hainisu paus ta makhatari nopi gi ikai khumnaba manghan khibagi miyoema sahi tara phadok pikri nopi oibi gi ikai khumnaba manghan khibagi maral da miyoema crime against women gi fast track court na sahi tara phadok pi khibuga loina lupa lising kunga manga fine thina ba khankhri fast track court ki additional session judge asem Taruna Kumari Devi nang sitpi hiba wayal magi matung ina sanglapam Bisorjit Sharma Elias Beda se kungamapan kawamiwema IPC ki section 376 ki makhada sahi nipan jail da thabak sonduna thambaga loina lupa lising kun fine thigadabane masigi matakta IPC ki section 354 ki makhada atopa sahi ani amaga jail da thambaga loina lupa lising mga fine thigadabane karigu mamang na fine gi senpham asi pi daba tarabadi tha mari sangthana jail da thamgadabani haina fast track court ki additional judge na wayal pikhi loina victim adugi imungda Manipur Compensation Scheme for Women's Victim Survivor of Sexual Assault ki makhada lupa lakh mari compensation pinabsu khanki Kangpok pida Kuki Jau singi mi pampang thokre mafam khara dasu phamki gadawri Kangpok pida leiba LNC Hotel da ngarang Kuki Jau Council KJC na sindra pang thokiba public consultation meeting da free moment gi wapum khana khidre mifam madugi matang na KZC gi information and publicity secretary ginja woljong na thadorak pasur man hai hauzi maite mari Kuki gi marak tamung na riba sigi matana Kuki Jau furu ki miyam gi mot launa bagi da mifam bang thoki bani pung ahomlom hena khana nei naraba matung na maru ebo warap kaya marum nokhi adomana ma Kuki Jau furu na khundaba atai atop mafam sing su khana nei na bagi mifam sing pang thokadaba wali ba maramna hauzuma ki oina warap sing adu miyam lakhokiroi tuan ba mifam sing da lorak warap sing punsilaba matungda
ꯑꯔꯣꯏꯕ ꯃꯄꯨꯡ ꯐꯥꯕ ꯋꯥꯔꯦꯞ ꯑꯃ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯀꯅꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯥꯏꯀꯜ ꯑꯦꯁꯤꯒꯤ MLA Kimneo ꯍꯪꯁꯤꯡꯅ KJSCꯕꯨ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯋꯥꯐꯝ ꯊꯝꯈꯤ ꯑꯇꯩ ꯋꯥ ꯉꯥꯡꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ Manipur President rule Sangdokpi Wapam housing Hakitun Lok Sabha Kanaragani, Lok Sabha passed or Rabamatung no Minishita Raj Savara Putokadori. Manipur housing Tamnipa President rule Simakatana Tatar Amaka Sangtana Tamnavi Yaba Lona Bill Nihaki Matunda, Lok Sabha Kanaragani. Ngasi Ponki Lok Savagi revised list of business Kimanga Subalamaida Union Home Minister Amit Sana, Manipur President rule Makas Sangdopaga Madi Lainava Statutory Resolution Ama Putona Bayari. Say February Taragum Doidegi Tamlakiba Constitution ki Article 356 ki Makada Atopa Tataru Amamuk Sangdunabi Eava Lonanava Resolution of the Union Home Minister Amit Sana House Tangadori Mana House the Resolution of the Tambakaloina Mupta Winimus Makatana Tataruk President Rul Sangdokadori Bono Haibiki Matanga Tentakpa Warul Tamlabi Thajaba mapham dagi phangba paun hai tuan department kharagi mari lenaba minister kharna makoi gi reporting thamnaga da balebana Manipura president rule sangdokpagi resolution singa sinumidang da oina tarabi hai resolution asi da opposition gi makai dagi MP taragi mathakta saruk yarakani haibagi thajabale opposition na phana yamna kana yelaga so house da NDA gi MP gi masing ningthina lebana mara moiraduna voting tawbu yaroi masum namduna resolution asi Lok Sabha da pass tawkigani Lok Sabha passed or the resolution as Amuk Raja Sabha Putolaga, House Asidasu Ayaba Logani, House Asina Makatana High, House it Hamnipa President will get Tataruki Matamashi Laklipa August Kitang Taragum do the Lori, Atopa Tataruki Matam Sangdopasi, House Nayabi Hekpira Matunda, August Taragum do the Amuk Paraga Kumza English and Kunga Taruki, February Taragum do the Matam Amuk Rogadori. Asumna Tataruk Taruki Matam Sangdopasi Sahi Ohum Power Satavi, Adu Manipur Goinati Kumza English and Kunga Tareki Mars Tada, Tarahum do Issue Manipur Legislative Assembly Mikal Pantokadavana, Popular Government Matamgi Habitaragadi, Handak Sangdokli with Tataruki Matamashina, Manipura Tamasi Arabatanka Weravi. Masida Karigumba Kuki Amasung Maitay Marakta Sangtok Sangshin Yanaba Impal Dimapulambi Kokishin the Tingzinduna Tamlibasi Hangto Hanba Ngamdragadi Assembly Amuksu dissolved Torpa Yabi Utopole Political Nainavas in the Punto Narapaki Matungina BJP MLA Sing Spirit Toraga Atopa Party Amasemba Masmoko the Lenga Amasem Nanaba claim Torapa the Governor Na Yadavangam Havasi Isam Zamba Concept Amani. Tabok when on Torakadi dissolved over Hibisina, Arroy Madugi Muhuta houses Sangdokodori with Tataruki President Rula Sikaratension Halaga, December Tad Lenga Lingabigam Kokiama Sumaite Yimarak the Wakal Tana Begitanga Padavale. Resolution as he passed on Nabawa Kanarapa Manipuri MP and Nimak Sharuyarabi Yahena, Panel Edomapo, Makwe Wangam Gilista Yauri Brahavi the Sapsana Kangam de Henisu, Paus the Makatana Fondorok Liduga. Tentana Sum the Mam the Tamzagi, Hausiku in the Miam Paus, Matang Solutions Ragamus Makatavano, that Miam Punanga Minesena, Senel Sigi Makiti, Mang Pam the Makatana Tamzari.